mayambu ahanba magtata kanglele pungori channel gi makedagi bisok khairakpamna taram noksari ngasidi full hora story ma mayam gi damakta khudol tamcharagi haiduna puduna laksari wari asi bapna saduna lithokchaba wari makakni masida sikraba mioi natragana hingleba mioi kana gumba matada mari lenana lithokchaba wari nati bapna saduna ijaba wari makakni wari sapathok sarpa matamda soikiba langkiba kaya yarabasu mayamna ngakpiu haiduna haijari aduga mana channel asibu mapung phanba matamda saruk jabi boina adomadomna like amadi subscribe share to biramu haiduna haijari subscribe to ba matamda bell icon to on to biramu matangi wari thaglapa matamda adomadongi phone da pangnabgi damakta adudi wari sa hongna patawjarage tiken sarkagi khara sobo hospital amada ambulance driver ama oduna mathau masa khangna thabak tawriba driver amani tikena puthok pusin tawriba si anaba khakta nati karigumba matamda si ana yawraklabasu puthok pusin tawduna yamna mathau yamna sinjaba misak ama khakni tiken hingnabagi lanphamda mahaksu nupi angang thakpa ngamnabani haiduna ahingi matamda makhoiga thabak tawminaba miyoisingna asiba puthok pusin tawba matamda tanba yawraklabasu tiken adum puthok pusin tawraga thabak pumnamak singa mahakna loina pangthoklammi adubu tiken asiba puribasi anaba puba masingdagi hena yami maramdi ahingi matamda asiba puthok pusin taw haibasi atai kana gumba amata yaramdi adubu tikendi mahakti kari gumba amata khanba laitana adum yaraga mi asibasi puthok pusin tawduna matam sangna laklammi ahingi matam athengbada tikena mi asiba puthok pusin tawribagi maramdi mahaki wakalda laitim phataba pumnamak singadu thajaba amata lairamdi maram asinani tikena phana thengla phawda laigi tingi maramda amata thajadaba maramna mi asiba puthok pusin tawduna masada karigumba amata khandana makhatan adu maksatliba asiba haksang punabani haiduna hingi matamda hairakpa matamda tikenda hekta tai maramdi mahakti arapa anakpa amata laite asiba haksang adu puraga mahakna imong manung phumnamak singadu hena paisa phanglaga paisa talibani haiduna aki akhang amata laitana makhatan adu maksatharami karigumba matamda tiken suma sada akiba phawdabadi nate miyoiba ama oina adubu paisa tandabadi yade haiduna mahaksu mokhoina hairakliba pumnamak singadu loina pangthokpa tarami hingnabagi lanphamda asumna nongmadi tiken hoiga mamanaba oiba thaba pulapuna tawminaba mamanaba amana nongmadi mahakna sumna hairaklammi bhai ngasidi asi bhaksang ama aina pukadori ado lamse khara nakpoidi puba yabani adubu lamase khara lapa maramna aidi pubasi hainagadaba mande ado bhaidi kigandaba maramna aina pugadori bhaksang asi bhai noina puragera madu hairapa matamda tikena asumna hairaklammi lambo kem lapki hospital asidagi panthadana thoba matamda minute nifu muki sangdi thoba yai adu hairapa matamdu tikena aparise ai oina purage nang gyan tana potha horo asi hairaga tiken mahake hek chaminaba joy aduga chamina nabagi damakta semba saba pumnamak tawraga asi baksang duna leiriba mafam jaka aduda changlakli asi baksang aduna thamliba mong aduda changlappa matamda tiken adu masada karigumba kharadi phawba horakli adu bukari so hena thodokna khansilubadi tarudana asi baksang adugi manakta changsilakli adum hek changlappa matamda tikengi masada sakhino haibagi matagomna sakhina masupi bahorakli tikena mahakna saliba laimai aduda UPMA mathakta ongkhalaga lairamba sani maduda mahangna ubliba santala duda UPA duna phoreng lenglaga makhong adu kharadi soklammi adubu yamna hena thodokna sokpa makti oidabanina tiken su kaya thok sadana mi asiba thamliba mafam jaga aduda changlakli makhoina pugadoriba asi bhaksang adugi manaktamna changlappa matamda siribadugi makhura thokpa amaga mapaga pula punna laiminarami maduda tiken asi bhaksang adu yengge haiduna asi bhaksang aduna hapliba kududa kupsiliba phiado haidoke haidun hek tawba matamda siriba nupadugi mapaduna yenghaningdabagi wangang matorai maduda tiken asuna hairami babo asiba puge hairabadi asiba puramdagi matamda ambulance thoriba driver khudimakna yengba haibasi masi akhoi thongni tawdaba yadraba thabak amani aduna haipetang oirabasu yengdaba yadi asi hairaga tikena asi bhaksang kupliba phiado haidokli adabu nahan makai kidaba tiken ngasidi asi bhaksang ado he uruba matamda mahaki masada kiba
ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯑꯃꯗꯤ ꯐꯥꯎꯕ ꯍꯧꯔꯛꯂꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯁꯣꯃꯤꯜꯒꯤ ꯁꯦꯟꯗ ꯆꯦꯡꯈꯥꯏꯔꯒ ꯃꯀꯣꯛ ꯑꯗꯨ ꯆꯞꯈꯥꯏꯈꯤꯕꯗꯒꯤ ꯁꯤꯕꯅꯤ ꯍꯥꯏ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯃꯃꯥꯏ ꯑꯗꯨꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯒ ꯂꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯃꯁꯥꯗꯒꯤ ꯇꯣꯉꯥꯟ ꯇꯥꯔꯒ ꯃꯆꯦꯠ ꯃꯆꯦꯠ ꯂꯣꯏꯅ ꯇꯥꯔꯕꯅꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯇꯤꯀꯦꯟ ꯑꯗꯨ ꯃꯁꯥꯗꯨ ꯑꯊꯨꯛ ꯑꯄꯥꯏ ꯅꯪꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯣꯛꯇꯅ ꯃꯍꯥꯛꯁꯨ ꯐꯤ ꯑꯗꯨ ꯀꯨꯞꯁꯤꯜꯂꯤ ꯑꯗꯨꯒ ꯀꯨ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯄ꯭ꯂꯥꯏ ꯑꯃꯅ ꯇꯧꯔꯒ ꯌꯣꯄꯤ ꯊꯥꯔꯒ ꯀꯨꯞꯁꯤꯟꯈ꯭ꯔꯦ ꯁꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯁꯣꯃꯤꯜ ꯑꯃꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯕꯅꯤ ꯑꯗꯨꯗ ꯁꯣꯃꯤꯜ ꯑꯗꯨ ꯃꯍꯥꯛꯅ ꯈꯨꯗꯤ ꯊꯤꯔꯒ ꯍꯣꯔꯥꯏ ꯃꯌꯥ ꯑꯗꯨꯗ ꯃꯀꯣꯛ ꯑꯁꯤ ꯇꯥꯁꯤꯟꯈꯤꯕ ꯃꯔꯝꯅ ꯃꯀꯣꯛ ꯑꯁꯤ ꯃꯁꯥꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯔꯒ ꯃꯁꯨꯡ ꯀꯌꯥ ꯊꯣꯛꯅ ꯈꯥꯏꯗꯠꯈꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗꯕ ꯃꯔꯝꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯒ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯈꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯇꯤꯀꯦꯟ ꯑꯗꯨ ꯃꯁꯥꯗꯨ ꯈꯔ ꯃꯈꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯥꯗꯨ ꯊꯨꯛ ꯊꯨꯛ ꯂꯥꯎꯕ ꯑꯃꯁꯨ ꯐꯥꯎꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯄꯨꯗꯕꯗꯤ ꯌꯥꯗꯕꯅꯤ나 ꯄꯨꯔꯁꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯅꯕꯒꯤꯗꯃꯛꯇ ꯀꯥꯈꯠꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯤꯀꯦꯟ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯍꯦꯛ ꯄꯨꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯑꯁꯤꯕ ꯐꯅꯌꯥꯝꯅ ꯄꯨꯔꯛꯂꯕꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯔꯛꯇꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯍꯩꯅꯗꯕꯅ ꯀꯔꯤꯅꯣꯃꯗꯤ ꯇꯧꯔꯤ ꯃꯁꯥꯗꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯁꯥꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯈꯔꯁꯨ ꯀꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯤꯀꯦꯟ ꯃꯁꯥꯅ ꯃꯁꯥ ꯈꯔ ꯐꯥꯊꯖꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯌꯨꯝ ꯌꯧꯕ ꯐꯥꯎ ꯊꯤꯜꯂꯒꯦ ꯈꯟꯗꯨꯅ ꯃꯤꯍꯨꯜ ꯑꯗꯨ ꯐꯥꯊꯔꯒ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯛꯂꯤ ꯃꯃꯥꯡꯗꯅ ꯖꯣꯏꯒ ꯇꯤꯀꯦꯟꯒ ꯄꯨꯂꯞ ꯇꯧꯃꯤꯟꯅꯔꯒ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯃꯄꯥꯅꯤ ꯍꯥꯏꯔꯤꯕꯗꯨꯒ ꯃꯈꯨꯔꯥꯅꯤ ꯍꯥꯏꯔꯤꯕꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯝꯃꯤ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯞꯅ ꯊꯧꯔꯛꯄꯅ ꯁꯍꯔꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯄ ꯖꯒꯥ ꯑꯃꯗ ꯃꯤꯁꯨ ꯀꯅꯥ ꯇꯥꯟꯅꯗꯕ ꯖꯒꯥ ꯑꯃꯗ ꯊꯧꯔꯒ ꯂꯥꯛꯂꯤ ꯃꯗꯨ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯇꯥꯈꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯊꯣꯛꯂꯨꯕ ꯖꯣꯏꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯇꯤꯀꯦꯟꯗ ꯀꯥꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯑꯃ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯇꯤꯀꯦꯟꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯀꯤꯕ ꯈꯔ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨ ꯁꯥꯟꯅꯔꯒ ꯊꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯁꯨ ꯉꯁꯥꯏ ꯃꯈꯩ ꯎꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯀꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯥꯖꯤꯜꯂꯒ ꯊꯝꯃꯣ ꯍꯥꯏꯕꯗꯤ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯠꯇ ꯁꯥꯔꯝꯗ꯭ꯔꯦ ꯒꯥꯔꯤ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯔꯒꯨꯝꯁꯤ ꯒꯥꯔꯤꯁꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯨꯛꯇꯪꯗꯤ ꯊꯧꯒꯦ ꯍꯥꯏꯗꯨꯅ ꯇꯤꯀꯦꯟꯁꯨ ꯒꯥꯔꯤ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯆꯪꯂꯒ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯤꯀꯦꯟꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯤꯀꯦꯟꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯉꯁꯤ ꯍꯜꯂꯛꯀꯗꯕ ꯋꯥꯠꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗ ꯇꯤꯀꯦꯟ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯉꯁꯤ ꯍꯜꯂꯛꯀꯗꯕ ꯃꯥꯟꯗꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯐꯖꯅ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯝꯃꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯍꯜꯂꯛꯂꯒꯦ ꯆꯠꯂꯤꯕ ꯊꯕꯛ ꯑꯁꯤ ꯂꯝꯁꯨ ꯈꯔ ꯂꯥꯞꯄꯤ ꯇꯤꯀꯦꯟꯒꯤ ꯅꯨꯄꯤꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤ ꯍꯨꯏ ꯍꯧꯗꯣꯡꯁꯨ ꯌꯥꯝ ꯅꯥꯀꯟ ꯈꯣꯡꯏ ꯀꯞꯄꯋꯣ ꯂꯥꯎꯕꯋꯣ ꯌꯥꯝꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯗꯨꯗ ꯇꯤꯀꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯩꯁꯤꯡ ꯑꯗꯨ ꯊꯥꯜꯂꯒ ꯊꯝꯃꯨ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨꯁꯨ ꯊꯝꯅꯈ꯭ꯔꯦ ꯒꯥꯔꯤ ꯑꯗꯨꯁꯨ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯄꯨꯝꯃꯝꯂꯕ ꯖꯒꯥ ꯂꯝꯕꯤ ꯑꯁꯥꯡꯕ ꯑꯃ ꯊꯧꯔꯛꯂꯝꯃꯤ ꯃꯗꯨ ꯊꯧꯕ ꯍꯧꯔꯛꯄꯗ ꯇꯤꯀꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯤꯔꯕꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯀꯤꯕꯗꯤ ꯐꯥꯎꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯖꯒꯥꯁꯦ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯇꯤꯀꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯄꯤꯛ ꯊꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯑꯀꯤꯕꯁꯦ ꯈꯔ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯨꯔꯨꯞ ꯑꯃꯁꯨ ꯊꯛꯂꯒ ꯊꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯃꯗꯨꯗ ꯆꯨꯔꯨꯞ ꯑꯗꯨ ꯆꯨꯔꯨꯞꯇꯤ ꯄꯨꯊꯣꯔꯛꯂꯒ ꯃꯩꯈꯦꯠꯇꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯖꯣꯏ ꯃꯩꯈꯦꯠꯇꯤ ꯌꯥꯎꯗꯦ ꯆꯨꯔꯨꯞꯇꯤ ꯌꯥꯎꯔꯤ ꯅꯪꯕꯨ ꯃꯩꯈꯦꯠꯀ ꯄꯨꯔꯛꯄ꯭ꯔꯣ ꯑꯁ ꯗꯥ ꯇꯤꯀꯦꯟ ꯑꯩꯗꯤ ꯃꯩꯈꯦꯠꯀ ꯑꯃꯠꯇ ꯄꯨꯔꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯚꯥꯞꯀ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦꯗ ꯂꯝ ꯑꯁꯤꯁꯨ ꯁꯨꯃꯥꯏꯅ ꯂꯥꯞꯂꯒ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯑꯃꯠꯇ ꯈꯜꯂꯨꯗ꯭ꯔꯦ ꯑꯗꯨꯅ ꯃꯩꯈꯦꯠ ꯑꯗꯨ ꯑꯩꯗꯤ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯑꯣ ꯐꯔꯦ ꯇꯤꯀꯦꯟꯁꯨ ꯆꯨꯔꯨꯞ ꯑꯗꯨ ꯊꯛꯂꯒ ꯈꯔ ꯃꯈꯩꯗꯤ ꯐꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯆꯨꯔꯨꯞ ꯑꯗꯨ ꯊꯛꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯑꯗꯨ ꯅꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯃꯁꯥꯗꯨ ꯀꯤꯕꯒꯤ ꯃꯇꯧꯒꯨꯝꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯣꯛꯂꯝꯗꯦ ꯑꯗꯨꯕꯨ ꯇꯤꯀꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗꯗꯤ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯣ ꯄꯨꯟꯁꯤꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯕꯛ ꯇꯧꯔꯛꯄꯁꯤ ꯑꯁꯤꯕꯁꯨ ꯃꯁꯤꯡ ꯈꯪꯗꯅ ꯄꯨꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯁꯨꯃꯥꯏꯅ ꯀꯤꯕꯁꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯕꯨ
ꯉꯁꯥꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯣꯟꯊꯣꯛꯅꯁꯨ ꯀꯤꯈ꯭ꯔꯦꯗ ꯑꯗꯨꯝꯅ ꯇꯝꯊꯤꯅ ꯁꯣꯛꯄꯗꯤ ꯑꯩ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯇꯪꯈꯥꯏ ꯇꯥꯔꯒ ꯃꯃꯥꯏ ꯑꯗꯨꯁꯨ ꯃꯀꯛ ꯃꯀꯛ ꯀꯛꯄꯗꯧꯅ ꯃꯁꯣꯏ ꯃꯁꯣꯏ ꯇꯥꯕꯒꯨꯝꯅ ꯇꯧꯔꯤꯕꯗꯣ ꯑꯁ ꯑꯣꯟꯊꯣꯛꯅꯗꯤ ꯇꯟꯈ꯭ꯔꯦꯗ ꯑꯁꯤ ꯈꯜꯂꯒ ꯇꯤꯀꯦꯟ ꯃꯆꯤꯟꯗꯗꯤ ꯑꯃꯠꯇ ꯍꯥꯏꯗꯣꯛꯇꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯒ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯛꯂꯤ ꯒꯥꯔꯤꯗꯨ ꯈꯔ ꯍꯦꯛ ꯊꯧꯔꯛꯄ ꯍꯧꯔꯛꯄꯗ ꯒꯥꯔꯤꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯄꯣꯞ ꯂꯥꯎꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯃꯨꯟꯅ ꯌꯦꯡꯅꯩ ꯑꯗꯨꯕꯨ ꯇꯤꯀꯦꯟ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯦꯔꯥ ꯀꯔꯤꯁꯨ ꯑꯃꯠꯇ ꯑꯣꯏꯔꯝꯃꯣꯏꯗ ꯎ ꯑꯀꯪꯕ ꯃꯁꯥ ꯇꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯑꯁꯤꯕꯗꯨꯒꯤ ꯄꯨꯔꯤꯕ ꯃꯈꯨꯔꯥꯗꯨꯗꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯤ ꯇꯤꯀꯦꯟꯒꯤ ꯅꯥꯀꯜꯗ ꯇꯣꯡꯂꯤꯕ ꯖꯣꯏ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯗꯥ ꯇꯤꯀꯦꯟ ꯎ ꯃꯁꯥ ꯑꯀꯪꯕ ꯃꯥꯟꯗꯦ ꯀꯔꯤꯅꯣ ꯌꯥꯝꯅ ꯂꯨꯝꯕ ꯃꯈꯣꯜꯅꯤ ꯍꯧꯖꯤꯛ ꯇꯥꯈꯤꯕꯗꯨ ꯑꯃꯨꯛꯇꯪꯗꯤ ꯀꯨꯝꯊꯔꯒ ꯌꯦꯡꯕꯅ ꯐꯒꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯇꯤꯀꯦꯟꯗ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯕ ꯍꯦꯟꯃꯟꯕꯅ ꯇꯤꯀꯦꯟ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯤ ꯃꯈꯣꯏ ꯃꯔꯤꯅ ꯀꯨꯝꯊꯔꯛꯂꯕ ꯃꯇꯨꯡꯗ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯔꯤꯁꯨ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗ ꯇꯤꯀꯦꯟꯅ ꯆꯩ ꯑꯀꯪꯕ ꯑꯃ ꯄꯥꯏꯔꯒ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯥꯁꯤꯟꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯩ ꯑꯗꯨꯕꯨ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯝꯅ ꯆꯩ ꯑꯗꯨ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯒꯥꯔꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯇꯤꯀꯦꯟꯅ ꯍꯥꯏꯔꯤꯕ ꯆꯩ ꯑꯗꯨ ꯐꯥꯕꯒꯤ ꯃꯇꯧꯒꯨꯝꯅ ꯆꯩ ꯑꯗꯨ ꯏꯟꯕ ꯄꯥꯛ ꯆꯠꯂꯝꯗꯦ ꯑꯗꯨꯗ ꯇꯤꯀꯦꯟ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯊꯛ ꯊꯪꯕ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯐꯥꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯗ꯭ꯔꯤꯕ ꯉꯥꯛꯇ ꯑꯁꯤ ꯍꯥꯏꯔꯒ ꯆꯩ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯂꯕ ꯃꯇꯨꯡꯗ ꯇꯤꯀꯦꯟꯅ ꯆꯩ ꯑꯗꯨ ꯂꯧꯊꯣꯛꯂꯤ ꯑꯗꯨꯝ ꯍꯦꯛ ꯂꯧꯊꯣꯛꯄ ꯂꯣꯏꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯏꯁꯤꯡꯒꯨꯝꯕ ꯑꯃꯅ ꯇꯨꯞ ꯇꯨꯞ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯤꯀꯦꯟꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯒꯥꯔꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯒꯥꯔꯤꯒꯤ ꯈꯣꯡꯅꯦꯠꯐꯝ ꯈꯣꯡ ꯀꯥꯞꯐꯝ ꯖꯒꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯃꯒꯤ ꯏ ꯇꯥꯈꯤꯕꯒꯤ ꯃꯇꯧꯒꯨꯝꯅ ꯏ ꯈꯔ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯇꯤꯀꯦꯟꯒꯤ ꯃꯁꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯐꯥꯎꯕ ꯍꯧꯔꯛꯂꯤ ꯑꯁ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯕꯨ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯗ꯭ꯔꯤꯕ ꯉꯥꯛꯇꯅꯤ ꯑꯣ ꯑꯩ ꯃꯐꯝ ꯖꯒꯥ ꯑꯁꯤꯗꯒꯤ ꯍꯟꯈꯤꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯃꯗꯨꯃꯛꯁꯨ ꯌꯥꯗꯦ ꯃꯤꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯃꯄꯨꯡ ꯐꯥꯅ ꯁꯦꯕꯥ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯅ ꯉꯥꯡꯈꯤꯕꯗꯨ ꯑꯩ ꯃꯗꯨ ꯄꯥꯝꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯤꯀꯦꯟꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯂꯤꯕ ꯑꯁꯤꯕꯗꯨꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯉꯁꯥꯏ ꯃꯈꯩ ꯎꯈꯤꯕ ꯁꯛꯇꯝ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯇꯤꯀꯦꯟꯒꯤ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ ꯇꯤꯀꯦꯟꯒꯤ ꯑꯀꯣꯏꯕꯗꯨꯗ ꯈꯔ ꯂꯥꯞꯇꯛꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯨꯟꯅ ꯌꯦꯡꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃꯁꯨ ꯇꯤꯀꯦꯟꯒꯤ ꯃꯁꯥꯗ ꯐꯪꯕꯒꯨꯝ ꯇꯧꯔꯝꯃꯤ ꯇꯤꯀꯦꯟꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯇꯧꯗꯅ ꯒꯥꯔꯤꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯇꯩꯁꯤꯡꯁꯨ ꯂꯣꯏꯅ ꯀꯥꯈꯠꯅꯔꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯍꯧꯔꯛꯂꯤ ꯃꯈꯣꯏ ꯑꯇꯩꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯒꯥꯔꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯇꯕꯒꯤ ꯃꯇꯧꯒꯨꯝꯅ ꯇꯤꯀꯦꯟꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦꯗ ꯎ ꯑꯀꯪꯕ ꯃꯁꯥ ꯈꯔ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯄꯨꯛꯈꯟꯗ ꯈꯟꯖꯤꯜꯂꯒ ꯀꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯐꯔꯦꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯇꯦ ꯃꯈꯥ ꯇꯥꯅ ꯒꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯆꯠꯅꯕ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯍꯦ ꯂꯥꯎꯖꯔꯝꯃꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯈꯜꯂꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯤꯀꯦꯟꯅ ꯂꯣꯏꯅ ꯄꯥꯎ ꯑꯗꯨ ꯑꯁꯦꯡꯕ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗꯁꯨ ꯆꯤꯡꯅꯕ ꯐꯥꯎꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯔꯝꯃꯤ ꯑꯗꯨꯕꯨ ꯇꯤꯀꯦꯟꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ ꯇꯤꯀꯦꯟꯁꯨ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯤ ꯑꯁꯤꯕ ꯄꯨꯔꯛꯄꯗ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯊꯣꯛꯀꯗꯧꯔꯤ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯇꯤꯀꯦꯟꯁꯨ ꯃꯁꯥꯗꯨ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯒꯥꯔꯤꯗꯨ ꯍꯥꯟꯅ ꯊꯧꯔꯝꯕ ꯆꯥꯡꯗꯒꯤꯁꯨ ꯈꯔ ꯍꯦꯟꯅ ꯌꯥꯡꯅ ꯊꯧꯕ ꯍꯧꯔꯛꯂꯦ ꯇꯤꯀꯦꯟꯅ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯔꯒ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯍꯥꯏꯕꯗꯤ ꯒꯥꯔꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯒ ꯇꯥꯟꯅꯔꯛꯂꯤꯕꯗꯨ ꯇꯤꯀꯦꯟꯁꯨ ꯒꯥꯔꯤꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯔꯗꯤ ꯎꯕ ꯍꯧꯔꯛꯂꯦ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯇꯤꯀꯦꯟꯒꯤ ꯃꯁꯥꯗꯨ ꯑꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗ ꯑꯗꯨ ꯈꯖꯤꯛꯇꯒꯤ ꯑꯃꯨꯛꯁꯨ ꯂꯩꯈꯠꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ
ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯖꯣꯏꯁꯨ ꯎꯊꯣꯛꯂꯨꯔꯦ ꯃꯗꯨꯗ ꯖꯣꯏꯁꯨ ꯃꯁꯥꯗꯨ ꯎꯊꯣꯛꯂꯨꯔꯕꯅꯤꯅ ꯃꯁꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅꯗꯤ ꯊꯧꯖꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯡ ꯊꯪꯕꯗ ꯇꯥꯟꯅꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯇꯥꯟꯅꯔꯛꯄꯁꯨ ꯑꯗꯨꯝ ꯂꯦꯞꯂꯝꯗꯦ ꯒꯥꯔꯤ ꯑꯗꯨꯒꯤ ꯁ꯭ꯄꯤꯗ ꯈꯨꯌꯥꯡ ꯑꯗꯨꯗ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯑꯅꯤꯗꯨꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯤꯅ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯌꯦꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯕꯥꯅꯤꯅ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯂꯩꯍꯧꯔꯦ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯑꯗꯨ ꯈꯔ ꯇꯞꯊꯅꯗꯤ ꯊꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯄ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯩꯍꯧꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯃꯁꯥꯗꯣ ꯈꯔ ꯃꯈꯩꯗꯤ ꯅꯦꯇꯥꯅ ꯁꯣꯔ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯣꯟꯗꯣꯛꯂꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏ ꯃꯔꯤꯁꯨ ꯃꯁꯥꯗꯣ ꯈꯔ ꯃꯈꯩꯗꯤ ꯅꯦꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕꯗꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯃꯠꯇ ꯈꯟꯕ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯋꯥꯈꯜꯗ ꯂꯥꯝꯕ ꯐꯪꯂꯝꯗꯦ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨꯁꯨ ꯈꯔ ꯂꯥꯞꯅ ꯊꯧꯔꯛꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄ ꯍꯧꯔꯛꯂꯤ ꯃꯈꯣꯏꯒꯤ ꯃꯊꯛ ꯊꯪꯕ ꯒꯥꯔꯤꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥ ꯑꯃꯅ ꯈꯣꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯒꯥꯔꯤꯗꯨꯒꯤ ꯑꯀꯣꯏꯕ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯈꯔꯅ ꯀꯣꯏꯁꯤꯜꯂꯒ ꯃꯈꯣꯏꯗ ꯁꯞꯇ꯭ꯔꯥ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯁꯤꯕꯗꯨꯒꯤ ꯃꯄꯥꯗꯨꯅꯁꯨ ꯃꯁꯥꯗ ꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯄꯔꯗꯥ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯝꯃꯤ ꯃꯗꯨꯗ ꯇꯤꯀꯦꯟꯗꯤ ꯒꯥꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯊꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯈꯤꯕꯗꯨꯗ ꯈꯔ ꯃꯈꯩꯗꯤ ꯄꯥꯈꯠꯄꯗꯨ ꯐꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯤ ꯁꯥꯟꯇꯤ ꯂꯩꯅ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯄꯠꯊ ꯄꯨꯝꯊꯔꯕ ꯑꯄꯨꯝ ꯑꯁꯥꯒꯤ ꯃꯅꯝ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯅꯝꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯑꯄꯨꯝ ꯑꯁꯥ ꯃꯅꯝꯁꯤꯡ ꯑꯗꯨ ꯅꯝꯕ ꯍꯦꯟꯃꯜꯂꯛꯇꯨꯅ ꯃꯅꯥꯇꯣꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯨꯝꯅꯔꯦ ꯑꯄꯨꯝꯕ ꯃꯅꯝ ꯑꯗꯨ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯂꯤꯕ ꯀꯨ ꯑꯗꯨꯗ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯅꯝ ꯑꯣꯏꯔꯝꯃꯤ ꯑꯄꯨꯝ ꯑꯁꯥ ꯃꯅꯝ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯅꯝꯊꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯔꯤꯕ ꯃꯈꯨꯔꯥ ꯑꯗꯨ ꯐꯥꯎꯕꯗ ꯃꯁꯥꯗ ꯑꯣꯅꯤꯡ ꯁꯥꯅꯤꯡ ꯇꯧꯔꯛꯇꯨꯅ ꯑꯣꯊꯕ ꯍꯧꯔꯛꯂꯝꯃꯤ ꯑꯄꯨꯝꯕ ꯃꯅꯝꯁꯤꯡ ꯑꯗꯨꯁꯨ ꯅꯝꯅ ꯇꯤꯀꯦꯟ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯃꯅꯥꯇꯣꯟ ꯈꯨꯝꯂꯒ ꯊꯧꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯅꯝꯂꯛꯈꯤꯕ ꯑꯄꯨꯝꯕ ꯃꯅꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯄꯨꯝ ꯑꯁꯥꯒꯤ ꯃꯅꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯔꯕꯅꯤꯅ ꯃꯅꯥꯇꯣꯟꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯥꯗꯣꯛꯅꯔꯛꯂꯤ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯂꯤꯕ ꯀꯨ ꯑꯗꯨꯁꯨ ꯃꯁꯥ ꯃꯊꯟꯇ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯛꯀꯥꯏꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯅꯤꯡꯗ ꯐꯝꯂꯤꯕ ꯑꯁꯤꯕꯗꯨꯒꯤ ꯃꯄꯥꯒ ꯃꯈꯨꯔꯥꯒꯗꯨ ꯃꯈꯣꯏꯗꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯃꯃꯥꯡꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯇꯤꯀꯦꯟꯒ ꯖꯣꯏꯒꯁꯨ ꯃꯁꯥꯗꯨ ꯀꯤꯕꯅ ꯑꯃꯠꯇ ꯌꯥꯔꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯀꯨ ꯃꯅꯨꯡꯗ ꯍꯥꯞꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯛꯄꯒꯤ ꯁꯥꯐꯨ ꯑꯗꯨꯅ ꯀꯨ ꯃꯊꯛꯇ ꯌꯨꯄꯤ ꯐꯨꯔꯤꯕ ꯄ꯭ꯂꯥꯏ ꯑꯊꯥꯕꯗꯨꯁꯨ ꯐꯛꯀꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯤ ꯐꯛꯀꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯔ ꯇꯧꯔꯝꯕꯗꯒꯤ ꯁꯥꯐꯨ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯐꯨꯔꯛꯄ ꯃꯔꯝꯅ ꯀꯨ ꯃꯊꯛꯇ ꯀꯨꯞꯂꯤꯕ ꯄ꯭ꯂꯥꯏ ꯑꯊꯥꯕꯗꯨꯁꯨ ꯐꯛꯀꯥꯏꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯃꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯒꯥꯔꯤꯗꯨ ꯑꯃꯨꯛꯇꯪꯗꯤ ꯈꯥꯝꯂꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇꯪꯗꯤ ꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯁꯨ ꯍꯥꯏꯕ ꯍꯧꯅꯔꯛꯂꯤ ꯇꯤꯀꯦꯟꯁꯨ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗ ꯑꯗꯨ ꯈꯔ ꯍꯟꯊꯔꯛꯂꯕ ꯃꯇꯨꯡꯗ ꯃꯄꯥꯟꯗ ꯕ꯭ꯔꯦꯛ ꯑꯗꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯃꯗꯨꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯒꯥꯔꯤꯒꯤ ꯃꯅꯨꯡꯗ ꯊꯥꯜꯂꯤꯕ ꯂꯥꯏꯠ ꯑꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗꯅ ꯈꯞꯄ ꯍꯧꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯑꯁꯤꯕ ꯄꯨꯔꯛꯄ ꯃꯌꯥꯝ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯇꯤꯀꯦꯟꯒꯤ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯑꯁꯤꯕꯗꯨꯒꯤ ꯃꯄꯥꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯏꯁꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨ ꯁꯤꯡꯑꯝꯗ ꯁꯤꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯝꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯑꯃꯅ ꯃꯁꯥꯁꯦ ꯀꯔꯤꯁꯨ ꯑꯄꯪ ꯑꯁꯥꯗꯤ ꯊꯣꯛꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯊꯕꯒꯤ ꯃꯅꯝ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯅꯝꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯄꯨꯝꯕꯒꯤ ꯃꯅꯝ ꯑꯁꯤ ꯉꯁꯤ ꯉꯔꯥꯡꯇꯒꯤ ꯃꯅꯝ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯑꯁꯤꯗꯤ ꯉꯁꯥꯏꯗꯩ ꯁꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ
ꯃꯈꯣꯏ ꯃꯔꯤꯅ ꯇꯥꯕꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯑꯗꯨꯅ ꯇꯤꯀꯦꯟ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯑꯩꯈꯣꯏꯁꯤ ꯉꯥꯏꯔꯁꯤ, ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯑꯃꯨꯛꯁꯨ ꯍꯟꯅꯕ ꯑꯩꯈꯣꯏ ꯁꯦꯝꯕ ꯁꯥꯁꯤ꯫ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯀꯨ ꯃꯊꯛꯇ ꯐꯨꯖꯤꯟꯈ꯭ꯔꯤꯕ ꯄ꯭ꯂꯥꯏ ꯑꯊꯥꯕꯗꯨ ꯐꯛꯀꯥꯏꯔꯒ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯂꯪꯈꯥꯏꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯤꯀꯦꯟꯒꯤ ꯃꯁꯥꯗꯨꯁꯨ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯔꯥ, ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯇꯤꯀꯦꯟꯒꯤ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯛꯂꯝꯃꯤ꯫ ꯖꯣꯏꯁꯨ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯤꯕꯗꯨꯒꯤ ꯃꯄꯥꯒ ꯃꯈꯨꯔꯥꯒꯗꯨꯁꯨ ꯃꯁꯥꯁꯤꯡ ꯑꯗꯨꯁꯨ ꯀꯤꯕꯅ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯒꯥꯔꯤ ꯑꯗꯨꯁꯨ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯁꯥꯇ꯭ꯔ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯒꯥꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯍꯥꯏꯕꯗꯨꯗ ꯃꯈꯣꯏ ꯃꯔꯤꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯥꯇ꯭ꯔ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯌꯥꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯒꯥꯔꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯩ, ꯃꯃꯤꯠ ꯃꯅꯥꯗꯨꯁꯨ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯔꯤꯁꯨ ꯆꯦꯖꯠꯅ ꯀꯣꯟꯁꯤꯟꯅꯩ, ꯑꯗꯨꯒ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯣ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯣꯡ ꯑꯗꯨꯁꯨ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝꯗ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏꯅ ꯎꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯝꯕ ꯁꯥꯇ꯭ꯔ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯆꯞ ꯍꯦꯛꯇ ꯂꯦꯞꯈ꯭ꯔꯦ꯫ ꯁꯥꯇ꯭ꯔ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯍꯦꯛ ꯐꯈꯤꯕꯒ ꯃꯈꯣꯏꯁꯨ ꯑꯦꯝꯕꯨꯂꯦꯟꯁ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯑꯃꯅ ꯉꯁꯥꯏ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯧꯈꯥꯏꯈꯤꯕ ꯄ꯭ꯂꯥꯏ ꯑꯊꯥꯕꯗꯨꯁꯨ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯨ ꯃꯊꯛ ꯑꯗꯨꯗ ꯑꯃꯠꯇ ꯀꯥꯏꯗꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯉꯁꯥꯏꯗꯤ ꯀꯤꯕ ꯐꯥꯎꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯜꯂꯛꯂꯕꯅꯤꯅ ꯃꯁꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯀꯤꯕ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯅꯕ ꯀꯌꯥꯁꯤꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯐꯥꯖꯤꯜꯂꯒ ꯌꯥꯝꯅ ꯋꯥꯅ ꯑꯁꯤꯕꯗꯨꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯤꯕꯗꯨꯅ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯇꯤꯀꯦꯟꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯄꯥꯎ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯖꯩ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯦꯝꯕꯨꯂꯦꯟꯁꯇ ꯑꯁꯤꯕ ꯊꯤꯟꯕꯁꯦ ꯇꯣꯛꯂꯣ, ꯑꯅꯥꯕ ꯈꯛꯇꯪ ꯊꯤꯜꯂꯣ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯤꯀꯦꯟꯅ, ꯅꯨꯄꯤ, ꯍꯤꯡꯕꯗ ꯁꯦꯜ ꯆꯪꯏ, ꯏꯆꯥꯁꯤꯡ ꯑꯁꯤꯁꯨ ꯆꯥꯎꯔꯛꯂꯕ ꯃꯔꯝꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯆꯪꯒꯗꯕ ꯁꯦꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯁꯤ ꯑꯍꯤꯡ ꯅꯣꯡꯁꯣꯏ ꯈꯪꯗꯅ ꯑꯅꯥꯕꯕꯨ ꯄꯨꯔꯕꯁꯨ ꯑꯁꯤꯕꯕꯨ ꯄꯨꯔꯕꯁꯨ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯂꯩꯇꯅ ꯁꯦꯜ ꯇꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯤꯡꯍꯟꯅꯕ ꯑꯃꯠꯇ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯤꯀꯦꯟꯁꯨ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯑꯗꯨ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯖꯣꯏꯒ ꯃꯕꯥꯅꯤꯁꯤ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯇꯤꯀꯦꯟꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯍꯤꯡꯒꯤ ꯊꯦꯡꯂꯕ ꯃꯇꯝ ꯑꯗꯨꯗ ꯂꯝ ꯑꯔꯥꯞꯄꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯤ ꯑꯁꯤꯕ ꯄꯨꯗꯨꯅ ꯃꯈꯣꯏꯁꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯦꯔꯦꯟꯖ ꯇꯧꯔꯒ ꯊꯕꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯤ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯝꯃꯤ, ꯑꯁꯤꯕꯗꯨꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯊꯤꯟꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯑꯃꯅ ꯃꯈꯣꯏꯅ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯁꯥꯇ꯭ꯔ ꯑꯗꯨ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯀꯨ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯅꯨꯡꯗ ꯍꯥꯞꯂꯤꯕ ꯃꯤ ꯑꯁꯤꯕꯗꯨ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏꯁꯨ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯁꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯒ ꯀꯨ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗු ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯩ ꯀꯨ ꯑꯗꯨꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯐꯥꯎꯗꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯁꯤꯕꯗꯨꯒꯤ ꯃꯌꯥꯝꯕ ꯑꯅꯤꯗꯨꯒ ꯇꯤꯀꯦꯟꯒ ꯖꯣꯏꯒ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯃꯩ ꯑꯁꯦꯡꯕ ꯑꯃꯃꯝꯗꯤ ꯌꯥꯎꯔꯛꯄ ꯃꯔꯝꯅ ꯃꯩ ꯑꯁꯦꯡꯕꯗꯨ ꯀꯦꯟꯗꯜꯗ ꯆꯨꯈꯠꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯊꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯊꯥꯟꯈꯤꯕ ꯃꯇꯝꯗ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯐꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯣꯏꯅ ꯍꯟꯅꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯇꯤꯀꯦꯟꯁꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝ ꯑꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯪꯗꯅ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫
ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ. ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ.